August-Wani Imphal Wahengbam Rajesh na pau pajari Anbada Marueba pau Kendragi Rural Development amasung Law Singu Mantri Shivraj Singh Chauhan Andhra Pradesh ki Tirupati Jilla da Laibak asigi oina BBG Ramji ngasi hawdokre Mukhyamantri Yumnam Khemchan Singh na hairi BBG Ramji na job card pairiba miyoi singda thabak subugi matam sangtokpaga loinana kusumal hengatle Manipur organic harsinaba mapung phaba raija ma oina ba hotna minasi haina Mukhyamantri Yumnam Khemchan na appeal tawri Med Bibang hairi awang nongpok raija sing yauna lebak ki mafam kharada lakliba thangja numit phawba akanba nong chugani amasung Bharat amadi Japan economic security AI ngaksel amasung haksel yauna tongan ba lam singda mateng pangnaba haina yanakre Viksit Bharat Guarantee for Rozgar and Ajivika Mission Gramin VVG Ramji Ek Lisingani Kunmanga Asi Laibak Sinba Tungbada Kungangi Lam Chakot Hanba Tabak Piba Amadi Kungangi Punsi Mahing Pagadanabagi Afaba Kongtang Amani Haina Kendragi Rural Development Amasung Law Singu Mantri Shivraj Singh Chauhan na Phongdokre Andhra Pradesh ki Tirupati Jilla da Laibak asigi oina VVG Ramji hawdoloduna mantri nahai scheme masigi pandamdi laireba sinbi singbo thabak phangdana lehendanaba amadi mipung khunimak thabak pibani manghai Kendra Sarkar na chahi asigi oina scheme asigi damak lupa koti lising marphudra manga chatruk kaitokle aduga raija singna makhoi gi saru putoktuna punna scheme asigi damak lupa koti lakh ama lising yangkai matoi chani marphuni thoi khaktuna thamle Mantri nahai fan asina khungangi sinmi singbu thabak phanghanbada amasung khungang chawkhat anbada thaudang yahanbaga loinana chawkhatpa Bharat amagi manglan adu saruk yanabagi damaktani Shri Chauhan hai lakliba chahi manga asida scheme asigi makhada lupa koti lakh taret makhairom chading tawgani Mantri nahai सभी ग्रामीण रूरल डेवलपमेंट मिनिस्टर ग्रामीण विकास मंत्रियों को कहना चाहता हूं, चुने हुए प्रतिनिधियों को कहना चाहता हूं, जनता जनार्दन मजदूर भाइयों और बहनों को कहना चाहता हूं, इस पैसे का सही उपयोग करके विकसित भारत के लिए, क्योंकि प्रधानमंत्री नरेंद्र मोदी जी के नेतृत्व में एक वैभवशाली भारत, एक गौरवशाली भारत, एक संपन्न भारत, एक समृद्ध भारत, एक आत्मनिर्भर भारत और एक विकसित भारत का निर्माण हो रहा है। विकसित भारत के लिए विकसित गांव बनाइए विकसित भारत जी राम जी योजना में। Mukhyamantri Yumnam Khemchan Singh na hairi nauna hawdoliba Viksit Bharat Guarantee Rozgar and Ajivika Mission Gramin BBG Ramji na job card pairiba miyoi singda numit chamak kun mangani gi thabak subagi matam sangdokle masi MGNREG gi makhadadi sumnatagi numit chamani khak oirambani Raija ki Rural Development amasung Panchayati Raj Bibhag na senduna ngasi Imphal West Jilla gi Salam Tharoijam Eco Tourism Park ta Raija tha ki Viksit Bharat Guarantee Rozgar and Ajivika Mission Gramin BBG Ramji Mukhyamantri na hawdokhi Thoramadu wangang bada Mukhyamantri na hai VVG Ramji gi makhada nomagi kusumal lupa chani marphu humdoidagi lupa chahum de hengale BBG Ramji Thaurangna Pradhan Mantri Narendra Modi gi manglan ama oriba Bharat pu kumja lising ani nifu tereta Viksit Bharat ohenba haibadu mangphau na halagani Shri Khemchan na hai Manipura Subham Nobam Kangdaba Singi Hilda Bharat ki Pradhanmantri na Shinbiriba Mayam Singi Manungda Ngasi BBG Ramji Hanagi MG Narega ina Lenambadagi Masi Onthoro Pasina Maram Warekanda Kat Anuba Scheme Sida Hana Lupa Shaniga Malpum Doi Pangambado Project Lupa Chahum Chahum Pangani Aduga Numit Chama Kak Oidambado Numit Chamaga Kunga Manga Oidani Thoramadu video conferencing ki kuthangda saruk yakiba Upamukhyamantri Nemcha ki bianhai asengba chawkhat pa haibasi khungangdagi hawgadabani BBG Ramji na awanba puraknabagi phambak ama oigadabani manghai law singu horticulture water state development soil conservation jal jeevan mission rural water conservation amasung national rural livelihood mission thaurang singa masiga samaduna khungangi miyamna kanaba amasung tung koina leigadaba lan ama oina siznagadabani Thoramadu Art and Culture Mantri Khuraijam Loken, MLA Singh, Sorokhaibam Rajen, Dr. Sapam Ranjan Singh, Karam Siam, Rural Development Amasung Panchayati Raj ki Commissioner Suman Singh Singba Saruk Yaki. VVG Ramji Hogdopaki Thoram, Raija Sigi, Bishnupur, Thawbal, Jiribam, Pherzol, Senapati, Tengnopal, Churachandpur, Chandel, Kaksing, Kamjong, Ukhrul, Tamenglong, Kangpokpi Jilla dasu pangthokki. Mukhyamantri Yumnam Khemchan na hairi Raija sigi lam hectare chamri romda rasayan har gi mahota organic har season aduna mahi marong sing mai pak na puthokre
Makhatana atopa lam hectare chamri romdasu organic har sizinaduna mahi marong sing puthonaba lau singu bibhangna honari. Lamphel Patalaiba CSIR Northeast Institute of Science and Technology da Bioreactor Unit Sangaraduna Mukhyamantri Hai Rasayangi har sinabana miobigi haksial da sohan badanatana Laibak Laihausu Manghalli Manghai Kumja lising ani tara turukta Sikimbu organic har sinaba mapung phaba raija amani haina lauktoki. Manipursu organic har sinaba mapung phaba raija ma oinaba hona minesi haina appeal toroduna Mukhyamantri na hai. Chemical fertilizers na haksang suwan madana labu kaya manga lakpagi doina kasi Manipura yam pingdingi angang dagi hawrakanda tuan makan yana basing sugar wang bagi mayam hengali basi normal fertilizers sinaba malumamani na mayam na research or ko madamni Sikkim si totally organic state block thokre Manipura su hectare samari da total organic oil matunda ngasi yanthopiriba bioreactor unit si farm organization singa adana tabak to virakanda total organic state mai kuchu oirakpa yana bagi lambi ama Thoramadu CSIR Northeast Institute of Science and Technology amasung Manipur based over NGO ani farmers based organization amasung Global Biosolution Thangal Bazar gi marakta MOU amasahi tonaki. Raijagi lau singu bigaki makada laumi singda darkar laiba har sing yentopagi thabak makhata na chachari ngasisu District Agriculture Department Imphal isna Kongpal Social Development Organization kam Youth Center ga kusamaduna jila asigi Kongpal mayai laikai UJB School Ground da har yentoki ngasigi thoramaduna har bek chahumlom yentoki hairi. ICAR Research Complex for Northeastern Hill Region Manipur Center Lamphel Pana Sinduna Numinini Chatagadaba Climate Resilient Agriculture for Livelihood Improvement of SCSP farmers in Manipur haibasigi matangda miyambu hena khanganbagi thorom ama Imphal East ki Andro Village da pangthokre. Thorom asi pangthopagi maroiba pandamdi National Innovation in Climate Resilient Agriculture Program gi makhada climate resilient oiba technology sing season da ikang thokpa matamda thaba yaba mahi marong nongi ising yokshinba amadi til tadanaba thorang sing paikhatnabani. Thorom aduda laumi yangkai henbana saruk yari. Paugi maraktana break ama. Ay, mama! Mama! Ay, kadure, peri. Una sa nupise, apaba nursing college na adum hai lere. As ay to hunga khangjadre. Khoda, ay hala isi North AOC da labor Raj Medicity Nursing Institute gini da. Raj Medicity da. 4-year degree course BSc Nursing. Ngat tanaga laira di sit pangobe walite. Akoy memsadi si su qualify ore dana. Lehuri say smart classroom, adagi hostel, library, lab. Loina fully air conditioned, advanced teaching methodology, tip top. Pidi. Yam reasonable oiba phi nemi. Yam hangre da. Yam bhaina di. Ay bema. Memsa, lao hey, Raj Medicity Nursing Institute chalu si lao ne. Nang sulu selu lao ne. Empowering the next generation of healthcare leaders. Raj Medicity Nursing Institute. Diamonds Project Department of Pathology RIMS Imphal na breast amasung lung cancer na naraba patient singidamakta free molecular test ki khudong chaba pijari hairiba test sing adudi breast cancer gina ERPR HER2 noi amasung KI67 lung cancer gina EGFR mutation test amasung ALK ROS1 PDL1 IIC test testing asigi mateng na cancer layang bada amasung targeted therapy da jauna mateng oigani akupa marol gidamak Diamonds Project Department of Pathology RIMS ta tanabio Tabilibo pawasi Akashvani Imphal digini. India Meteorological Department hari awang nungpuk lamdam Bihar, Karnataka, Jammu Kashmir, Ladakh, Jharkhand, Kerala, Telangana, Uttar Pradesh ki mafam kyada lagliba thangja numit phawba akanba nong chugani. Khan nong chuptigi hauropa kunginong lebaki konung Delhi, Gujarat, Uttar Pradesh, Madhya Pradesh, Haryana, Punjab amasung Rajasthan ki mafam khrada yaurakle. India Meteorological Department Imphal Center ki paw matungina ngasi Tamenglong, Senapati, Ukhrul, Kamjong, Jiribam, Chandel, Churachampur, Frejol amasung None gi mafam kyada akhak araw yauna nong chugani. Hayeng Tamenglong, Senapati, Ukhrul, Kamjong, Jiribam, Frejol, Churachampur, Chandel amasung None gi mafam kyada nong chugani hari. Aikoigi None paumin hai None jila da nong chubudagi laumi singna law sungu ubagi thabak kumang yang na paikat pa haure law lingbagi thabak tha asigi ani suba chayol phawba chatharba yai jila asigi laumi singna nong churuktana law sungi thabak ningthina paikat pada harawba phongdok nari
Imphal Jiribam Lambi National Highway 37 gi phibam ka hena soksin ba amasung mal puba gari masing yamna chatpana driver singna lambi toina yadabagi achowa awaba ama mayuknari. All Jiribam Road Transport and Drivers Union ki President S. Pratam na ngasi paumi sing dai lambi asida maram chadana sengkhai yamna lobana su drivers sing da hena awaba mayuknare. Patha pumthagan ba polam sing puba gari sing bu matam sangna lambi da palhan bidana ba mahangna appeal tori. Niyongi wangmada lambi da ain kaina sajin ba get sing lokthok pinaba mahangna sarkar gi pungning chingchilakli. National Highway Kunta Theatre Lambi asida Haji Wadiba situation ase asukemati phatre Jirba mase sabana maram oraga pote kumthalakpa driver signal chapna bagi damak masagi serial naibada awana thengnadiba asisu union asina mayok jaduna lakchari lambi asida illegal oiba gate kaya thengnaduna driver sindagi namaduna sian khaiba harassment piba asisu khajikang komtokyu haina driver singi mat maikidagi haija Bank of Baroda Laisangtem branch ngasi haunabi matungina Rajya Sarkar gi Special Secretary Home Antem Subhas Singh na hogdokre. Bank of Baroda Laisangtem branch hangtopagi thoromda Shri Subhas nai Kendra Sarkar na leibak miyamda tongan ba scheme kaya gi kanaba pirabasu manak nakpada bank laitabana kudongsa daba kaya maynori. Mangnai Fairjol Jila the bank ama power leramdi adubo handaki bank branch ama hangdokre. CMIST amasung PMJAY gi matangda IDP singda ningtina khanganaba pandamda nomgiba awareness program amangasi Kakching Jila gi Yangbi Community Hall da pangthokre. Kunja sing yauna miyoi chani yangkhairom saruk yakiba thorom aduda akhang ai singna karamba miyoina CMIST amadi PMJAY paibe yagadagi habigi matangda wa ngangki. Manipur Police na hairi Rajesh the Miam the Piriba Emergency Service Provider singi amato oiba Miam na pau phawna ba yaba number Emergency Response Support System ERSS 112 asi hena mapangal kangkhat ale. Supreme Court ki pautang matungina Fire and Emergency Service, NISM Referral Transport, Ambulance Service, Women Helpline, Child Helpline, State Disaster Response amasung Transport Department SOS singa mari leinaba singi damak miyamna 112 da dial tawduna pau phawdok phawjin yagani hari. Imphal East ki Waiton Maning Laikai da nauna saba Malem Sembi Village Level Federation ki office ngasi Kundrakpam Kendra gi MLA TH Lokeshwar Singh na sangakre. Sangabagi thoramda Waiton Gram Panchayat ki chairperson Pukhrambam Surbala amasung Village Level Federation ki president Wahengbam Manbi Saruk Yaki. Pau gi maraktana break amamuk. Department of Information and Technology na miyam gi damak pujarakli e-Seva Manipur. Certificate tanthokpagi, document lokthokpagi, employment exchange ki service sing pumnamak online da apply tawba yaragani. Meri pehchan oina Aadhaar authentication tawraga araiba mawngda login tawbiyu. Adom gi maru oiba document sing DigiLocker integration tawduna secure oina digitally sizanabasu yare. Central amadi state ki leiriba government service sing umang integration gi matengna irai line access tawbasu yaragani. Adom na hangningba wahang singi damak AI chatbot support su hapchari. Masida natana WhatsApp governance ki khuthangda adom ki phone da notification update lakhanbasu yare. Aduna sizinnabiyu government ki service sing bu miyam da hena naksil haliba e-Seva Manipur. Akasbani Imphal dagi pau tabiri. Pradhan Mantri Narendra Modi na hari Bharat amasung Japan gi mari asi tasengna akhanaba mari amani semilon gi lamda mapang oiba asisu mari asigi mayek laraba kudam amani Nai Delhi da India Japan Joint Economic Forum da wangang bada Shri Modi na hai Japan gi haitoi singthoiba amasung sel thadaba asiga Bharat ki pak chawna thabak yangkhalagliba asiga punchin narabadi malem da kanaba kaya fangani Mangnai nakalani na mapang oibagi thabak thorom sing hena kansin bahaina yanaki Shri Modi nai Bharat amasung Japana economic security AI ngaksel amasung haksel yauna tongan ba lamchingda mateng pangna bahaina yanaki Mangnai Bharat asi sel thungi lamda malem da kumang yauna changsilagli mamangi senba sahida Bharat ki GDP asi sada 8.8 oiki Thoramadu da wangangbada Japan ki Pradhan Mantri Sanai Takaichi na hai leibak anina mateng pinabada yanaba singi manungda energy security asi khwaidigi maruoiba amani mangnai handakta pangthokiba G7 mifamda energy security mapangal kanghanaba energy ki lamda aid apan yaudana energy ki ladol itik tawba amadi energy putholiba amadi leiriba kangbu singi marakta leiriba mari hena phaganaba prastab sing tawki haujik sanabagi pau Ngangbam Amukhomba dagi FIFA World Cup
लिसिंग कुंतुकी मैच ngasi nongai matung pungkhai chatpada Spain ga Austria ga sanagani hayeng ayuk pung mari makhaidana Portugal ga Croatia ga sanagani ayuk pung nipan makhaidana Switzerland ga Algeria ga sanagani ngasi ayuk sanakiba match amada USA na Bosnia and Herzegovina bu panjil ani sinoda thoiki NGL nongpok lorembam na sinduna masigi ground na chathariba tare suba lamba mayum nongthon trophy football gi ngasi sanakiba match ta hauka FC na Saida FC Ketrigao bu panjil ahum amada aduga Homis FC na FC Wangjing na NGL nongpok lorembam bu panjil mari amna thoiki ahan ba MNC Women's Under 19 T20 Trophy lisingani kuma kontroki ngasi khudeba lampak tawthongda sanaba match ta Force Ketrigao na Sagolban United pu run cham kuma thore thoiki thangmaiban thau ground da sanaba match loisindabadagi MPA thaunaujam amasung sedo thangmaiban point jena khre Kaching Jila gi Langmaidong da leiba Prem Kumar Boxing Academy gi boxing ring ama ngasi sanga khre Rajesh Thagachari Amukhomba aroibada maroiba pau Kendra gi Rural Development amasung Law Singu Mantri Shivraj Singh Chauhan na Andhra Pradesh ki Tirupati Jila da laibak asigi oina VVG Ramji ngasi hogdokre Mukhyamantri Yumnam Khemchan Singh na hari VVG Ramji na job card pairiba miyosing da thabak subagi matam sangdokpaga loina kusuman hengatle Manipur bu organic harsinaba mapung phaba raijaba oinaba honaminasi haina Mukhyamantri Yumnam Khemchan appeal tori Med Bibang na hari awang nongpo raja sing yauna lebaki mapam kharada lagliba thangjanumi phawba akanba nong chugani amasung Bharat amadi Japan na economic security AI ngaksel amasung haksel yauna tongan tongan lamsing da mateng pangnaba haina yana kre Paul loijare